Idag managi potok sing digi horogli banaha sing mukanan nabagi sabsab thodang sing ai koi punamak ran lawina si haina Directorate of Health Services Manipuri Director Dr. O Sanahan bina pause laki ahomasi Directorate of Health Services amasung State Health Society National Health Mission Manipur na puna sindara pangtokiba World No Tobacco Day 2024 thorom da pangtokibani Imphal District ki Porampatala Ebzeniums ki auditory da pangtokiba thoromatida Director asun makatana ida bana suina basina imung manung ge sel thongi film yauna miyobi haksang abadi Kunaida ohel lakpapibam kaya sipuna kangmi na bahay basi yam na maruoy malay gilibak kaya yaw na libak asugit oy naso hidak managi potok sing asi sizinabat tingnabag ek amasung rule kaya lay masimapong panasanahan na ba tabak oy na ontok pangamdri haiki Thoramatuda Zeniumski MS Dr. K.S. Lokesur amasung Directorate of Health Services ke Disney Director Dr. Sambo Gonmay Yauna Health Department ki makok thombo official sing Zeniumski staff amasung mahirui sing su sarugya ki Particularly handaki young children da kuina focus tawri base kaigino haitar gadi adolescents ki magi characteristic to adugi matungina experimentation risk taking behavior aduna lead tawra kanda magi kenosi start to gidoine ba aduga any lifestyle any habit attitude in akoigi missing da tawra ibase during adolescence ngata develop taw kibane ba akoigi behavior haitare adagi attitude haitare aduna angang singse akoina expose tawdringe da protect the hoba darkar oi have maruina sigi akoigi awareness haitare ko angang singse kamaina protect tawdagi have sigi public awareness create tawna bagi damakta ne